Mambaton chanuna taramna okchabaga loinana ikoknona khurumjari. Ngasisu mahausagum nungairaba wari macha ama puduna lakjari. Wari asigi mamingna sagai onkhrabi aigi ima. Wari asibu thabirakpana athauba maitei. Laibakta tamlamlagadaba matamna purakladaba khongchatta aigisu saruk kaloi. Nangisu saruk kalamoi. Magisu saruk kaloi. Kananasu thaidokpa ngamloi. Momo nokna penthokse haukhra thodokse manglan amagi wari ni khandokse. Wari asi kanagumbi amagi imungda thokhiba thodokni. Aibana makhal mathen khara hapchinjaraga nakongi kumhai oina ithokjabani. Chahi tarukta ngairibi ichan machado aduk anganbaduda mangonda phi macha ma illaga hangdoklaga thamliba larik aduda tumina yenglaga phamle. Aduga thangnaba ka manungdana mapana mama thoinu phubagi makhondu tabada ichan machado amu khangbagum tawe. Mapa ibam chana yu thaksilaga mamada phubadu ichan machagi mapuga mabokade haraubagum tawre. Mangolda ichan machagi mabok tombina masunupa ahan nganbadu masam hatpiri. Mabok tombina ibom cha khara puradi yarida tu oko kai kandabada ayuksida. Nganbado mamana kapado taraga mapaga mamagagi ka manung aduda kina yengi. Ibom chana thoinudu yamna toina phubibadagi thoinu wakhan choiba kuirabani. Marakta ibom cha kibadagi macha ahum leirabi thoinudu angawbigum mapamda toina chenbadagi ahalaman singna lawba lakpasu masing toiri. Karigumba numidang ibom chana yu ngauraga laklabadi thoinudu ahing nongyaida mapamda tuminna hekta chenki. Ayuk amani ichan machagi mabok tombiga mapu kunjogado phau haidokle. Tombina ibom chada sauraga laurai. Hey, ibom cha taning dene. Mapamda leigi dum lehen khrone. Nangna phuna bro. Aikhoine lawa chali dubo, ha? Tombina kunjoda. Aidi namong nupise pamde haibase. Nacha nupana nupise chalakpa numitagi haikrabani. Hey, aikhoine pamde haidunasu nacha nupana pamlaga pusilaklaga luhongkhiba natro. Nang so nupido pamdre hairadi karigi thinghodribano. Kari, ha? Aibu thingkhidabrane. Aina natro nacha nupada nupise pamdi pusilakpa yaroi haikibado. Namangda natro kayarakno phaminaraga wari sakibado. Haukrabado kothorano. Hauji isu ahum surabani. Wa makha tanaraklano. Tombido tuminna lay. Ichangi mama thoinuna wakhan phajana choiraba matung mapamdagi halau yakhidraba matungni. Ibom chana nupi atombi ama pusilakpado. Kunjona tombida. Hoida, pharida. Thoinusu mapamda laikhibadagi halau yadrabadubu. Aikhoina pamde haidunasu imaudo phadi phabanida. Ado thoinudo amuktangdi hospital na puraga layang thokse moi mapu. Madu oigadaba mandreda. Ibani phauba mana yeknabagum khankrabani. Ibom chana mabu phuba chaiba tawbado. Aikhoisu phanadi makhambani hitumbi. Nangsu khanaba khamdoklubagi nachanupana ilakpada nathabakto x-ray launakribaduni. Kayarakno aikhoyanina moyani khanaba khamkhibado. Numit masingdagi khanaba khambana masing yamlamgani. Ado hojik tawgadaribase karino. Pusilaklabanina laiminaba taredana. Ado isu singsidi kamay tawba mapu. Hay, ibom chana nupi tomi pusilaklibase. Macha ahumse yoknabanine tomi nangbo. Ado namo tomi sina phalaktaba tarabadi angang singsidi hena warani. Faragana phare, phatragana aikhoina oina yokpa tabani. Aikhoina sembiba tabani. Nachanupana angang singse semba haibadudi uraroi. Hangliba workshop si phauba tha amada kayarakno
ꯃꯥꯅ ꯂꯣꯜꯂꯤꯕꯁꯦ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯣꯝꯆꯥꯁꯨ ꯌꯨ ꯊꯛꯄꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯁꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯖꯔꯁꯅꯤ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯋꯥꯍꯜꯂꯤꯗ꯫ ꯀꯨꯟꯖꯣꯗꯨ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯁꯤ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯁꯥꯟꯅꯅꯦꯅ ꯆꯠꯈꯤꯕꯅꯤ꯫ ꯅꯁꯨ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯒ ꯑꯗꯨꯝ ꯄꯨꯜꯂ ꯂꯩꯔꯕꯅꯤꯅ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯀꯨꯟꯖꯣꯗꯨ ꯃꯁꯨꯁꯤꯡꯗꯨ ꯀꯧꯔꯒ ꯊꯣꯛꯈꯤ꯫ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯅꯤ ꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯕꯦꯝꯕꯦꯝꯁꯨ ꯃꯆꯥꯅꯨꯄꯤ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯕꯤ ꯑꯃ ꯂꯩꯔꯦ꯫ ꯏꯕꯣꯝꯆꯥꯁꯨ ꯌꯨ ꯁꯨꯡꯊꯛ ꯊꯛꯈꯤꯗ꯭ꯔꯦ꯫ ꯒꯥꯔꯤꯒꯤ ꯋꯥꯛꯁꯣꯞꯇꯨꯁꯨ ꯐꯖꯅ ꯊꯣꯡ ꯍꯥꯡꯂꯦ꯫ ꯐꯨꯔꯤꯈꯥꯎꯁꯨ ꯁꯦꯟ ꯃꯔꯥꯡ ꯀꯥꯏꯔꯦ꯫ ꯏꯕꯣꯝꯆꯥꯒꯤ ꯋꯥꯛꯁꯣꯞꯇꯅꯤ ꯊꯣꯏꯅꯨꯅ ꯄꯣꯛꯂꯝꯕ ꯆꯍꯤ 10 ꯍꯥꯏꯔꯛꯂꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯣꯏꯕꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯁꯦꯝꯂꯦ꯫ ꯏꯕꯣꯝꯆꯥꯅ ꯊꯣꯏꯕꯗ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯩꯇ꯭ꯔꯗꯤ ꯇꯧꯔꯅꯨ ꯀꯩꯗꯧꯕꯒꯦ? ꯅꯈꯨꯠ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈ꯭ꯔꯦꯗ꯫ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯊꯥꯎꯊꯤ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ꯫ ꯆꯠꯂꯣ, ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯆꯨ ꯆꯠꯂꯣ꯫ ꯅꯆꯦꯒ ꯅꯌꯥꯝꯕꯒꯅ ꯁꯥꯟꯅꯔꯤꯗꯣ ꯌꯥꯎꯔꯨꯆꯣ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯊꯣꯏꯕꯅ, ꯇꯜꯂꯦ ꯕꯥꯖꯤ, ꯏꯆꯦꯒ ꯇꯥꯆꯧꯒ ꯏꯅꯦ ꯃꯤꯃꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯆꯥ ꯍꯣꯏꯒ ꯃꯤ ꯃꯈꯣꯡ ꯂꯥꯛꯄ ꯁꯥꯟꯅꯍꯧꯕꯅꯤ꯫ ꯃꯤ ꯃꯈꯣꯡ ꯂꯥꯛꯄ ꯍꯥꯏꯗꯤ ꯀꯔꯤꯅꯣ? ꯑꯗꯨꯕꯨꯔꯣ, ꯃꯣꯕꯥꯏꯜ ꯑꯌꯥꯗꯕ ꯑꯃꯗ ꯐꯤꯂꯝ ꯅꯝꯕ ꯁꯥꯟꯅꯍꯧꯕꯅꯤ꯫ ꯏꯆꯦ ꯆꯟꯅ ꯃꯦꯀꯞ ꯇꯧꯔꯒ, ꯇꯥꯆꯧꯅ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯒ ꯅꯥꯎꯆꯥꯅ ꯀꯦꯃꯦꯔꯥ ꯀꯥꯞꯍꯧꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯀꯦꯃꯦꯔꯥꯅ ꯃꯣꯏꯗꯤ ꯐꯤꯂꯝ ꯅꯝꯂꯤꯕ? ꯃꯣꯕꯥꯏꯜ ꯑꯌꯥꯗꯕꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯊꯥꯎꯊꯤ ꯇꯩꯕꯕꯨꯗꯤ ꯐꯤꯂꯝ ꯅꯝꯕ ꯁꯥꯟꯅꯔꯨꯕꯅ ꯐꯠꯇ꯭ꯔꯣ ꯅꯪꯕꯨ ꯏꯕꯨꯡꯉꯣ? ꯑꯗꯨꯗ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩꯔꯤꯗꯣ ꯄꯤꯔꯣ꯫ ꯀꯗꯥꯏꯗ ꯂꯩꯒꯦ ꯕꯥꯖꯤ? ꯅꯇꯨꯡꯗ ꯂꯩꯔꯤꯗꯣ ꯎꯗ꯭ꯔꯕ ꯅꯪꯕꯨ? ꯊꯣꯏꯕꯗꯨ ꯐꯝꯃꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔꯗꯨ ꯂꯥꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ, ꯏꯍꯦ, ꯍꯧꯒꯠꯂꯒ ꯂꯧꯔꯛꯎꯅꯦ ꯊꯣꯏꯕ ꯅꯪꯕꯣ꯫ ꯐꯥꯟꯗꯨꯗ ꯐꯝꯃꯒ ꯂꯥꯝꯃꯗꯤ ꯐꯪꯉꯔꯣꯏꯅꯦ꯫ ꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯕꯦꯝꯕꯦꯝꯗꯨ ꯐꯖꯅ ꯀꯦꯔꯒ ꯋꯥꯛꯁꯣꯞꯇ ꯆꯪꯂꯛꯏ꯫ ꯇꯥꯃꯣ, ꯁꯦꯟ ꯈꯤꯇ ꯄꯤꯔꯣ, ꯌꯨꯝꯗ ꯆꯠꯂꯨꯒꯦ꯫ ꯅꯪꯁꯨ ꯁꯦꯟꯗꯤ ꯑꯣꯈꯥꯛ ꯂꯧꯏꯍꯦ꯫ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯅꯣ ꯅꯪꯒꯤ ꯁꯦꯜꯗꯨꯕꯣ? ꯌꯨꯝꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯂꯩꯔꯒ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯕ꯫ ꯀ꯭ꯋꯥ ꯆꯥꯔꯤꯁꯤꯗꯤ ꯇꯥꯃꯣ꯫ ꯎꯁꯤꯠꯇꯕ꯭ꯔꯕꯨ? ꯄꯅꯥꯁꯤꯅ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯛꯑꯗꯤ ꯀ꯭ꯋꯥꯒ ꯑꯣꯅꯤ ꯅꯪ꯫ ꯕꯦꯝꯕꯦꯝꯗꯨ ꯄꯩꯊꯣꯛꯂꯒ ꯏꯕꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏ꯫ ꯏꯕꯣꯝꯆꯥꯗꯨ ꯕꯦꯝꯕꯦꯝꯒꯤ ꯃꯈꯨꯠꯇ ꯌꯦꯡꯉꯤ꯫ ꯂꯨꯄꯥ ꯀꯌꯥꯅꯣ? 3,000 ꯈꯛꯇꯅꯤ꯫ ꯏꯕꯣꯝꯆꯥꯗꯨ ꯐꯨꯔꯤꯈꯥꯎꯗꯒꯤ ꯁꯦꯟ ꯆꯕꯨꯟ ꯑꯃ ꯁꯠꯇꯣꯔꯛꯏ ꯑꯗꯨꯒ ꯂꯨꯄꯥ 3,000ꯗꯨ ꯕꯦꯝꯕꯦꯝꯗ ꯄꯤ꯫ ꯁꯦ, ꯂꯧꯔꯨ ꯂꯥꯎ꯫ ꯕꯦꯝꯕꯦꯝꯗꯨ ꯌꯥꯝ ꯂꯥꯞꯅ ꯁꯦꯟꯗꯨ ꯂꯥꯝꯃꯤ꯫ ꯏꯍꯦ, ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯧꯔꯨ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯇꯥꯃꯣ, ꯊꯥꯎꯊꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯏꯅꯤ꯫ ꯊꯥꯎꯊꯤ ꯃꯔꯛꯁꯤꯗꯒꯤꯅꯤꯅꯦ ꯅꯪꯒꯤ ꯂꯨꯄꯥ 3,000 ꯐꯪꯉꯤꯗꯣ꯫ ꯕꯦꯝꯕꯦꯝꯗꯨ ꯁꯦꯟꯗꯨ ꯄꯥꯏꯔꯒ ꯃꯇꯣꯝꯇ, ꯁꯦꯜꯅꯦꯅ ꯊꯥꯎꯊꯤ ꯉꯥꯛꯇ꯫ ꯂꯨꯄꯥ 100ꯃꯨꯛꯇꯤ ꯍꯥꯄꯛꯄ ꯌꯥꯕꯅꯤ ꯇꯥꯃꯣ ꯅꯪꯁꯨ꯫ ꯑꯩꯅ ꯁꯣꯝꯗ ꯃꯥꯏ ꯃꯤꯠꯁꯦ ꯃꯨꯁꯨꯛ ꯃꯨꯔꯦ, ꯀꯣꯏ ꯐꯥꯎꯕ ꯀꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯅꯆꯤꯝꯕꯥꯜꯗꯨ ꯉꯥꯛꯁꯪ ꯉꯥꯡꯈꯩ ꯀ꯭ꯋꯥ ꯆꯥꯗꯣꯏꯅꯤ꯫ ꯕꯦꯝꯕꯦꯝꯗꯨ ꯊꯣꯛꯈ꯭ꯔꯦ ꯏꯕꯣꯝꯆꯥꯅ ꯊꯣꯏꯕꯗ, ꯊꯣꯏꯕ, ꯀꯀꯥ ꯃꯅꯤ ꯍꯣꯏꯗ ꯆꯠꯂꯣ, ꯅꯗꯣꯝꯆꯥ ꯂꯩꯔꯝꯅꯤ, ꯆꯥ ꯂꯧꯔꯨꯆꯣ꯫ ꯁꯦ, ꯁꯦꯜ ꯁꯤꯗ ꯂꯩꯔꯦ꯫ ꯕꯥꯖꯤ, ꯑꯩꯁꯨ ꯑꯆꯥꯄꯣꯠ ꯑꯝꯇ ꯆꯥꯒꯦ꯫ ꯁꯦꯜ ꯍꯜꯂꯛꯄꯗꯣ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯑꯗꯣ ꯊꯣꯛꯃꯣꯛꯀꯤ ꯑꯆꯥꯄꯣꯠꯀꯗꯤ ꯆꯥꯅꯨꯀꯣ꯫ ꯊꯣꯏꯕꯅ ꯂꯥꯞꯅ ꯂꯥꯎꯔꯛꯏ꯫ ꯕꯥꯖꯤ, ꯑꯩꯗꯤ ꯃꯌꯥꯡ ꯃꯀꯣꯏ ꯆꯥꯅꯤ, ꯑꯗꯨꯒ ꯍꯅꯨꯃꯥꯟ ꯃꯃꯩꯒ꯫ ꯏꯕꯣꯝꯆꯥꯗꯣ ꯊꯣꯏꯕꯗ ꯌꯦꯡꯉꯒ ꯂꯩꯍꯧꯏ꯫ ꯀꯔꯤ ꯀꯔꯤ ꯑꯆꯥꯄꯣꯠ ꯃꯃꯤꯡꯁꯤꯡꯅꯣ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯍꯅꯨꯃꯥꯟ ꯃꯃꯩ ꯍꯥꯏꯕ? ꯃꯌꯥꯡꯁꯤꯡꯁꯤꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯒꯤ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯇꯥꯜꯂꯤꯕ ꯁꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯄꯪꯉꯒ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯝꯅ ꯁꯥꯕ ꯃꯤꯅꯤꯅ ꯕꯣꯝꯕꯦ ꯗꯦꯜꯂꯤꯗꯒꯤ ꯄꯨꯔꯛꯄꯅꯤꯅ ꯄꯪꯂꯩꯗ ꯂꯩꯔꯒ ꯆꯥꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ
ꯀꯔꯝ ꯍꯥꯏꯅ ꯁꯥꯔꯛꯂꯤꯕꯅꯣꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯄꯦꯜꯂꯕꯅꯤ꯫ ꯏꯕꯣꯝꯆꯥꯗꯣ ꯃꯥꯟꯇꯨ ꯕꯤꯔꯤ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯕꯤꯔꯤꯗꯨ ꯃꯆꯤꯟꯅ ꯆꯞꯄꯒ ꯈꯪꯒ꯭ꯔꯥꯎꯗ ꯃꯩꯈꯦꯠ ꯀꯟꯅ ꯃꯥꯔꯤ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯦ ꯃꯩꯈꯦꯠꯇꯨꯅ? ꯏꯍꯦ, ꯉꯁꯤꯒꯤ ꯄꯥꯎꯆꯦ ꯄꯥꯗ꯭ꯔꯤꯅꯦ ꯑꯩꯕꯣ꯫ ꯑꯌꯨꯛ ꯑꯃꯅꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯏꯆꯟ ꯃꯆꯥꯅ ꯐꯦꯡꯂꯤ꯫ ꯃꯕꯣꯛ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗ ꯋꯥꯏ ꯇꯩꯔꯤ꯫ ꯇꯣꯝꯕꯤꯗꯨ ꯏꯁꯧ ꯂꯥꯡꯉꯤ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯒ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯕꯦꯝꯕꯦꯝꯅ ꯃꯥꯒꯤ ꯀꯥꯗꯒꯤ, ꯏꯃꯥ, ꯑꯩ ꯀꯦꯝ ꯆꯠꯇꯤꯌꯦ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯉꯥꯡꯁꯤꯅ ꯀꯣꯟ ꯐꯦꯡꯉꯤꯁꯦ ꯈꯔ ꯌꯥꯎꯁꯤꯟꯕꯤ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯅꯨꯡꯁꯥ ꯁꯥꯏꯅ ꯇꯧꯕꯅꯦ, ꯑꯩ ꯐꯤꯁꯨ ꯑꯃꯨꯛ ꯁꯨꯗꯣꯏꯅꯤ꯫ ꯏꯆꯟ ꯃꯆꯥꯗꯣ ꯃꯕꯣꯛꯇ ꯌꯦꯡꯉꯒ ꯀꯣꯟꯗꯣ ꯇꯨꯃꯤꯟꯅ ꯐꯦꯡꯉꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕꯗꯒꯤ ꯏꯆꯟ ꯃꯆꯥꯗꯣ ꯌꯥꯝꯅ ꯋꯥꯔꯤ꯫ ꯃꯃꯥ ꯑꯅꯧꯕꯤꯅꯦ ꯍꯥꯏꯗꯨꯅꯁꯨ ꯕꯦꯝꯕꯦꯝꯒꯤ ꯃꯑꯣꯡꯗꯨꯅ ꯑꯣꯏꯅꯖꯕꯁꯨ ꯉꯝꯗ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯦ꯫ ꯃꯕꯣꯛ ꯇꯣꯝꯕꯤꯗꯨ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯀꯣꯟ ꯑꯃ ꯑꯅꯤ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯏꯆꯟ, ꯅꯕꯣꯛ ꯇꯧꯔꯒꯦ꯫ ꯅꯨꯡꯁꯥꯗ ꯌꯥꯏꯕꯒꯤ ꯅꯁꯛ ꯅꯃꯥꯏꯗꯣ ꯃꯨꯁꯨꯛ ꯃꯨꯔꯦ꯫ ꯍꯥꯟꯅꯒꯤ ꯈꯔꯒ ꯊꯤꯕꯒ ꯂꯣꯏꯔꯦ ꯏꯕꯦꯝꯃ꯫ ꯏꯆꯟꯗꯣ ꯃꯕꯣꯛꯇ ꯌꯦꯡꯉꯤ꯫ ꯏꯃꯥꯆꯧꯕꯤ, ꯑꯩ ꯑꯗꯨꯝ ꯐꯦꯡꯉꯒꯦ꯫ ꯍꯩ, ꯑꯩ ꯅꯃꯥ ꯅꯠꯇꯦꯅꯦ, ꯅꯕꯣꯛꯅꯤꯅꯦ꯫ ꯅꯄꯨꯗꯁꯨ ꯕꯥꯆꯧ ꯀꯧꯏ ꯅꯪꯅ ꯇꯧꯔꯤꯕ꯫ ꯅꯪ ꯇꯥꯆꯧꯁꯨ ꯑꯩꯉꯣꯟꯗ ꯃꯥꯆꯧꯕꯤ ꯀꯧꯏ, ꯅꯄꯨꯗꯁꯨ ꯕꯥꯆꯧ ꯀꯧꯏ꯫ ꯅꯅꯥꯎ ꯅꯨꯄꯥ ꯊꯣꯏꯕꯁꯨꯅꯤ ꯀꯧꯔꯤꯕꯁꯦ꯫ ꯃꯤꯡꯒꯧ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯏꯆꯟꯗꯨ ꯋꯥ ꯉꯥꯡꯗꯦ, ꯀꯣꯟꯗꯨ ꯐꯦꯡꯂꯤ꯫ ꯏꯆꯟꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯉꯥꯟꯕꯗꯨ ꯆꯪꯂꯛꯏ꯫ ꯃꯥꯆꯧꯕꯤ, ꯏꯆꯜꯗꯤ? ꯑꯦ, ꯀꯣꯟ ꯐꯦꯡꯉ ꯂꯩꯔꯤ꯫ ꯏꯆꯟ, ꯀꯣꯟꯗꯣ ꯃꯥꯆꯧꯕꯤ ꯐꯦꯡꯍꯜꯂꯣ, ꯑꯩꯈꯣꯏ ꯐꯤꯂꯝ ꯅꯝꯃꯨꯁꯤ ꯂꯥꯎ꯫ ꯁꯥꯟꯅꯕꯗ ꯑꯃꯨꯛ ꯐꯨꯅꯔꯛꯀꯅꯨꯀꯣ, ꯅꯆꯟꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯅꯤ, ꯅꯨꯄꯥꯒ ꯉꯥꯛꯇ ꯁꯥꯟꯅ ꯂꯩꯔꯕꯅꯤꯅ꯫ ꯏꯆꯟ, ꯀꯣꯟꯗꯣ ꯑꯩ ꯐꯦꯡꯉꯤꯁꯦ, ꯁꯥꯟꯅꯔꯨꯔꯣ꯫ ꯇꯥꯆꯧ, ꯑꯩ ꯀꯣꯟꯁꯦ ꯁꯠ ꯂꯥꯎꯅ ꯐꯦꯡꯂꯒ ꯂꯥꯛꯑꯒꯦ, ꯕꯥꯖꯤꯒꯤ ꯃꯣꯕꯥꯏꯜꯗꯣ ꯂꯧꯔꯣ꯫ ꯑꯣ, ꯕꯥꯖꯤꯒꯤ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯑꯦ꯫ ꯕꯥꯖꯤꯒꯤ ꯅꯣꯀꯤꯌꯥ 1600ꯇꯨꯅ ꯐꯤꯂꯝ ꯅꯝꯕ ꯉꯁꯤꯗꯒꯤ ꯇꯣꯛꯑꯦ, ꯄꯣꯊꯥꯔꯦ꯫ ꯂꯥꯛꯑꯣꯀꯣ, ꯑꯩ ꯅꯥꯎꯆꯥ ꯍꯧꯔꯝꯂꯒꯦ꯫ ꯉꯁꯤꯗꯤ ꯎ ꯃꯊꯛꯇꯒꯤꯒ ꯀꯥꯔꯒ ꯐꯤꯂꯝ ꯅꯝꯗꯣꯏꯅꯤ꯫ ꯉꯥꯟꯕꯁꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯏꯕꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯨ ꯂꯣꯠꯂꯒ ꯍꯥꯞꯆꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯇ ꯅꯠꯇꯅ ꯗꯤꯔꯦꯛꯇꯔꯒꯤ ꯂꯝꯗꯁꯨ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯆꯥꯎꯅ ꯀꯜꯂꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯧ ꯑꯇꯣꯝꯕꯤ ꯕꯦꯝꯕꯦꯝꯒꯤ ꯍꯥꯛꯇꯛꯇ ꯏꯕꯣꯝꯆꯥꯗꯨ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯅꯕꯁꯨ ꯇꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯏꯕꯣꯝꯆꯥꯗꯨ ꯕꯦꯝꯕꯦꯝꯒ ꯌꯥꯝ ꯊꯤꯅ ꯈꯠꯅꯔꯤ꯫ ꯀꯨꯟꯖꯣ, ꯇꯣꯝꯕꯤ, ꯏꯆꯟ ꯃꯆꯥꯁꯨ ꯃꯄꯥꯟꯗ ꯐꯝꯂꯦ꯫ ꯏꯕꯣꯝꯆꯥꯅ ꯏꯃꯨꯡꯗ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯡꯗꯣ ꯅꯪ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯦ? ꯏꯃꯨꯡ ꯄꯨꯕꯁꯨ ꯅꯠꯇꯦ, ꯅꯣꯡꯃꯒꯤ ꯆꯪꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ, ꯆꯦꯡ ꯍꯋꯥꯏ, ꯉꯥꯔꯤ ꯉꯥꯇꯥꯏ, ꯃꯀꯨꯞ ꯃꯇꯥ ꯑꯃꯠꯇ ꯄꯨꯕꯁꯨ ꯅꯠꯇꯕ ꯅꯪꯅ ꯀꯔꯥꯏꯗ ꯁꯦꯟ ꯆꯤꯜꯂꯤꯕ? ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯀꯞꯄꯒ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯁꯦꯟꯗꯣꯏ ꯁꯥꯟꯅꯔꯤꯁꯤꯗꯤ ꯇꯥꯃꯣ꯫ ꯁꯦꯟꯗꯣꯏ ꯁꯥꯟꯅꯕꯒꯤ ꯂꯥꯛꯄ ꯁꯦꯟꯗꯨꯅ ꯀꯗꯥꯏꯗ ꯊꯝꯂꯤꯕ? ꯇꯥꯃꯣ, ꯑꯗꯨꯗꯩ ꯐꯪꯂꯛꯄ ꯁꯦꯟꯗꯨꯅꯅꯤ ꯁꯅꯥ ꯂꯦꯞꯁꯤꯟꯗꯣꯏꯁꯦ꯫ ꯁꯅꯥꯗꯤ ꯂꯦꯞꯂꯕ꯭ꯔꯥ? ꯁꯅꯥꯗꯤ ꯀꯗꯥꯏ? ꯄꯨꯊꯣꯔꯣ꯫ ꯂꯦꯞꯁꯤꯜꯂꯦꯗꯤ ꯍꯥꯏꯗ꯭ꯔꯤꯗꯅ, ꯂꯦꯞꯁꯤꯟꯗꯣꯏꯅꯤ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯃꯄꯥꯟꯗ ꯀꯨꯟꯖꯣꯅ ꯇꯣꯝꯕꯤꯗ, ꯇꯣꯝꯕꯤ, ꯁꯤꯗꯤ ꯃꯣꯏꯒꯤ ꯑꯍꯟꯁꯤꯡꯗꯨ ꯀꯧꯔꯨꯗꯕ ꯌꯥꯔꯔꯣꯏ꯫ ꯊꯣꯏꯅꯨꯗꯨ ꯌꯨꯝꯗ ꯂꯩꯍꯜꯂꯒ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯃꯄꯥꯝꯗ ꯆꯠꯍꯟꯈ꯭ꯔꯁꯦ꯫ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯗꯦꯗ ꯏꯃꯨꯡꯁꯦ꯫ ꯍꯌꯦꯡꯗꯣ ꯊꯣꯏꯅꯨꯗꯣ ꯂꯧꯁꯤꯜꯂꯨꯔꯁꯤ, ꯀꯥ ꯑꯃ ꯍꯥꯡꯂꯤꯁꯦ ꯃꯥꯒꯤ ꯑꯣꯏꯍꯜꯂꯒ ꯑꯁꯤ ꯌꯨꯝꯇꯥꯛꯄꯤꯁꯦ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯁꯦ꯫ ꯀꯨꯟꯖꯣꯗꯨ ꯏꯆꯟꯗ ꯌꯦꯡꯉꯤ꯫ ꯏꯆꯜ, ꯅꯪꯕꯨ ꯅꯃꯥ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥ? ꯕꯥꯆꯧ, ꯏꯃꯥ ꯎꯗꯕ ꯀꯨꯏꯔꯦ, ꯏꯃꯥꯒ ꯇꯨꯃꯤꯟꯅꯗꯕ ꯀꯨꯏꯔꯦ꯫ ꯅꯃꯥꯗꯣ ꯍꯌꯦꯡ ꯂꯧꯔꯨꯗꯕꯅꯤ꯫ ꯆꯠꯂꯣ, ꯅꯕꯣꯛꯀ ꯇꯨꯝꯅꯕ ꯇꯧꯔꯨꯔꯣ꯫ ꯇꯣꯝꯕꯤ, ꯀꯥꯟꯅꯗꯦ, ꯇꯨꯝꯃꯨꯔꯁꯤ꯫ ꯁꯤꯗ ꯁꯨꯝ ꯐꯝꯖꯤꯜꯂꯛꯂꯗꯤ ꯀꯣꯛ ꯌꯥꯝ ꯆꯤꯛꯂꯛꯀꯗꯧꯔꯤ, ꯆꯪꯉꯁꯤ꯫
ꯀꯨꯟꯖꯣꯒ ꯇꯣꯝꯕꯤꯒꯅ ꯊꯣꯏꯅꯨꯗꯨ ꯃꯄꯥꯝꯗꯒꯤ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯧ ꯑꯇꯣꯝꯕꯤ ꯂꯩꯕꯅꯤꯅ ꯊꯣꯏꯅꯨꯗꯨ ꯋꯥꯈꯟꯒ ꯆꯣꯏꯕꯒ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤꯕꯗꯒꯤ ꯑꯍꯟ ꯑꯅꯤꯗꯨ ꯃꯀꯣꯛ ꯁꯥꯔꯦ꯫ ꯀꯨꯟꯖꯣꯒ ꯇꯣꯝꯕꯤꯒꯅ ꯊꯣꯏꯅꯨ ꯀꯧꯔꯒ ꯊꯝꯂꯤꯕꯁꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯨ ꯂꯩꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯅꯨꯒꯤ ꯃꯄꯥꯝꯗꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯆꯥꯅꯨꯄꯤꯗꯨ ꯊꯦꯝꯂꯤ꯫ ꯃꯃꯥꯅ ꯊꯣꯏꯅꯨꯗ "ꯏꯕꯦꯝꯃ, ꯌꯨꯝꯗ ꯂꯩꯔꯨꯔ ꯀꯩꯗꯧꯕꯒꯦ? ꯅꯪꯕꯨ ꯑꯉꯥꯡꯁꯤꯡꯗꯣ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯣ?" ꯊꯣꯏꯅꯨ ꯋꯥꯈꯟ ꯆꯣꯏꯔꯤ ꯃꯃꯥꯗ "ꯏꯃꯥ, ꯇꯥꯃꯣꯅ ꯑꯍꯤꯡꯗ ꯇꯨꯝꯃꯤꯉꯩꯗ ꯐꯨꯔꯛꯀꯅꯤꯌꯦ꯫ ꯑꯌꯨꯛꯁꯨ ꯑꯩ ꯍꯧꯗꯣꯛꯂꯒ ꯐꯨꯔꯛꯀꯅꯤꯌꯦ." "ꯀꯔꯤꯒꯤ ꯐꯨꯗꯣꯏꯅꯣꯅꯦ ꯏꯕꯦꯝꯃ? ꯏꯕꯣꯝꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨ ꯊꯛꯇ꯭ꯔꯕꯅꯤ, ꯌꯥꯝ ꯐꯔꯕꯅꯤ, ꯋꯥꯈꯟ ꯇꯥꯔꯕꯅꯤ." "ꯐꯔꯁꯨ ꯐꯠꯇꯕꯅꯤ ꯃꯥꯗꯤ꯫ ꯐꯠꯇꯕ ꯃꯤꯕꯨ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯏꯃꯥ? ꯑꯐꯕ ꯃꯤꯗꯤ ꯑꯗꯨꯝ ꯐꯒꯗꯕꯅꯤ, ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯅ ꯑꯗꯨꯝ ꯐꯠꯂꯣꯏꯗꯕꯅꯤ ꯏꯃꯥ." ꯃꯄꯥ ꯀꯦꯁꯣꯅ ꯊꯣꯏꯅꯨꯗ "ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯕꯦꯝꯃ. ꯏꯕꯣꯝꯆꯥꯗꯣ ꯑꯗꯨꯛ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ. ꯌꯨ ꯊꯛꯄꯗꯨꯅ ꯁꯣꯏꯍꯟꯕꯅꯤ. ꯅꯆꯥꯁꯤꯡꯅ ꯅꯪ ꯎꯅꯤꯡꯂꯝꯒꯅꯤꯅꯦ. ꯃꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯡꯂꯝꯒꯅꯤꯅꯦ. ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯗ꯭ꯔꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯅꯦ ꯃꯣꯏ ꯑꯍꯨꯝꯗꯣ. ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕꯁꯦ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯕꯅꯤ ꯏꯕꯦꯝꯃ. ꯍꯧꯖꯤꯛꯁꯨ ꯌꯥꯝꯅꯁꯨ ꯋꯥꯔꯝꯒꯅꯤ. ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯏ ꯁꯤꯗ. ꯄꯥꯕꯣꯡ, ꯉꯥꯟꯕꯒ ꯏꯆꯟꯒ ꯊꯣꯏꯕꯒꯗꯣ ꯑꯩ ꯂꯧꯔꯒꯦ. ꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯤ." "ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯌꯥꯔꯨꯅꯤ? ꯃꯐꯝꯁꯤꯗꯤ ꯅꯪꯒꯤ ꯅꯄꯥꯝꯅꯤ, ꯑꯗꯨꯒ ꯑꯥꯗꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯅꯤ. ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯅꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯣ. ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯍꯨꯝ ꯑꯥꯗ ꯂꯩꯔꯨꯔꯁꯤꯔꯥ?" ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯃꯥꯅ "ꯏꯕꯦꯝꯃ, ꯆꯥꯛꯆꯥꯃꯥꯡꯒꯤ ꯍꯤꯗꯥꯛꯇꯣ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ. ꯂꯥꯎ ꯆꯪꯉꯁꯤ. ꯑꯩ ꯆꯥꯛ ꯊꯤꯗꯣꯛꯅꯕ ꯇꯧꯔꯨꯔꯒꯦ." ꯃꯄꯥ ꯀꯦꯁꯣꯗꯨ ꯔꯦꯗꯤꯑꯣ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯀꯦꯁꯣꯗ "ꯍꯣ ꯃꯣꯏ ꯄꯥꯕꯣꯡ, ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯣꯛꯂꯤꯕꯅꯣ? ꯆꯥꯛ ꯊꯤꯔꯝꯗꯥꯏꯁꯤꯗ." "ꯉꯥꯏꯍꯥꯛꯇꯅꯤ. ꯆꯥꯛꯇꯣ ꯑꯩ ꯑꯃꯨꯛ ꯉꯥꯏꯔꯅꯨ. ꯆꯥꯊꯣꯛꯂꯝꯃꯣ." ꯊꯣꯏꯅꯨꯗꯨ ꯃꯇꯣꯝꯇ ꯃꯥꯡꯒꯣꯟꯒꯤ ꯆꯨꯔꯤꯗ ꯐꯝꯂꯒ ꯂꯩꯍꯧꯏ꯫ ꯃꯇꯝꯅ, ꯍꯣꯠꯅꯕꯒꯤ ꯃꯄꯥꯜꯅ ꯑꯐꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯂꯝꯕ ꯏꯕꯣꯝꯆꯥꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯍꯥꯛꯇꯛꯇ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯁꯥꯗ ꯃꯩ ꯍꯩꯊꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯗꯨ ꯁꯦꯟꯗꯣꯡꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ꯫ ꯕꯦꯝꯕꯦꯝꯅ ꯁꯦꯟꯗꯣꯏ ꯁꯥꯟꯅꯔꯨꯕꯗꯒꯤ ꯄꯨꯊꯔꯛꯄ ꯁꯦꯟꯗꯣꯏ ꯃꯌꯥꯝꯗꯨꯅ ꯂꯝ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯁꯤꯡꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ꯫ ꯈꯔ ꯑꯃꯁꯨ ꯌꯣꯜꯂꯒ ꯁꯤꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯅ ꯁꯦꯟꯗꯣꯏ ꯁꯥꯟꯅꯕꯗ ꯄꯨꯊꯔꯝꯂꯤꯕ ꯁꯦꯟꯗꯣꯏꯁꯤꯡꯗꯨꯗꯤ ꯑꯉꯛꯄꯒꯤ ꯐꯤꯚꯝ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯕꯣꯝꯆꯥꯗꯨ ꯌꯨ ꯊꯛꯃꯟꯗꯅ ꯋꯥꯛꯁꯣꯞꯇꯨ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯗ ꯇꯥꯏꯅꯃꯟꯗꯅ ꯃꯁꯥꯗꯨꯁꯨ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯕꯦꯝꯕꯦꯝꯗꯨ ꯏꯕꯣꯝꯆꯥꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯕꯣꯝꯆꯥꯗꯨ ꯋꯥꯈꯜ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯌꯨꯒꯤ ꯊꯛꯄꯒꯤ ꯂꯩꯅꯥ, ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯥꯕꯒꯤ ꯂꯥꯌꯦꯡꯕꯗ ꯂꯝ ꯏꯪꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯕꯦꯝꯕꯦꯝꯒꯤ ꯁꯦꯟ ꯁꯤꯡꯕꯗ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯂꯥꯌꯦꯡꯕꯗ ꯂꯧ ꯏꯪꯈꯣꯜ ꯇꯨꯝꯕ ꯌꯥꯕ ꯂꯣꯏꯕ ꯌꯥꯕ ꯂꯣꯏꯔꯤ꯫ ꯀꯨꯟꯖꯣꯗꯨ ꯏꯕꯣꯝꯆꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯐꯝꯂꯤ꯫ ꯏꯆꯜꯁꯨ ꯃꯄꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯀꯨꯟꯖꯣꯅ ꯏꯕꯣꯝꯆꯥꯗ "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯣ. ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯎꯔꯦ. ꯉꯥꯟꯕꯁꯨ ꯍꯟꯗꯛ 12 ꯊꯥꯒꯗꯣꯏꯅꯤ. ꯏꯆꯟꯁꯨ 10 ꯊꯥꯗꯣꯏꯅꯤ. ꯅꯪꯒꯤ ꯋꯥꯛꯁꯣꯞꯇꯨ ꯍꯥꯡꯂꯒ ꯁꯦꯟ ꯇꯥꯅꯕ ꯇꯧꯔꯣ." "ꯄꯥꯖꯦ, ꯊꯣꯏꯅꯨꯗꯨ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯕ꯭ꯔꯥ?" ꯍꯥꯏꯕ ꯏꯀꯥꯏꯗꯅ ꯍꯥꯏꯗ꯭ꯔꯦ. ꯐꯣꯟ ꯐꯥꯎꯕ ꯇꯧꯗ꯭ꯔꯦ. ꯌꯥꯝ ꯐꯖꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯁꯨ ꯏꯀꯥꯏꯔꯦꯗꯣ. ꯏꯕꯣ, ꯍꯨꯏ ꯇꯥꯟꯊꯣꯛꯂꯒ ꯍꯧꯗꯣꯡ ꯂꯣꯏ ꯍꯥꯏꯕ ꯄꯥꯎꯔꯧꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ." ꯏꯕꯣꯝꯆꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯆꯟꯅ ꯃꯄꯨꯗ "ꯀꯔꯤ ꯄ꯭ꯔꯃꯥꯟꯅꯣ ꯑꯗꯨꯗꯤ ꯕꯥꯆꯧ?"
Ho huine yum sangbanidana. Aduga hangdongna imunggi ahawbasing loina chathokpanidana. Ahawba leitrakan ahawba thamba atopa yumda amuk chatkidoini hawdongde. O Baba, ai chak thongnaba tawrage. Kari insang chaninge. Bacho, kari insang thongdoino. Khara chamba thongse. Napadi thau thum yam chaba yakhiroi. Ichan, torobol airade aigi champut amta yaw. Chini di hapkanuko. Hoi Baba, macho bisu changle tu, bacho. Macho be, ai chak thongurage. Chakhomda insang thamlambani chat. Hoi macho be. Tombidu ibom chagi manakta phamme aduga kunjoda haifesu yengi. Tombina ibom cha ima ibungo bembemdu kausilubana pharoidra. Tombidu kunjoda haifet amuk yengi. Kunjodu tombida sauningbagi mawong ama utlamlaga tumina thokre. Ibom chana mamada. Ima nangmu madugi nupidubu pamlibrane haujikpo. Ibungo, mana poklamba angang ama leihoribasigisu khara khandaba yaroine. Ima, angang sigi khalurano. Haujikti imung sigi oina khalo. Angang sing sigi khalaga purakhibane bembemdo. Haujikti pumloi loredana. Angang sigidi aikhoi leirisidi karida wadoino. Nganbanasu imada. Ibo kawagi mahut machobi kawrisini. Ichalsu machobi kawri. Thoibasu mangai. Machobi bachobo kawri. Pictrusu haujikti machegi matau tamlaga imada machobi kawri basini. Imana nasu singse mama amagum senabiro. Ibom chana pictru haribado bembemna poklamba angang nupi machadoni. Numidang wairam ama ibom chado machanupa atomba thoibaga magi workshop ta gari semli. Ibom chana thoibada. Thoiba, noi ta chawdi yumda lehobra. Lehode, iche changa turelomda film na machakhibane. Naucha telaiboisu yawkhibane. Laphuka yampukhibane. Mi makong lakpa sadonina. Linna ka chiktana sibatari moisingse. Nangsu film na makado khara yawsalusodana. Kemira mamangda ka jagoi kado sajiludana. Tallida, aidi film pamde. Ibom chaga thoibagana wari saringai ibom chagi manakta nupi ama changlai. Thoibado nupi duda yengkhatle. Ibom chade gari gi chaka ama screw kana leire. Ibom chana thoibada. Thoiba, nungthang piro. Ihe, kari danone, nangna amuk yenglari dubo. Ibom chado thoibada yenglubada bembemdo lepaga leirame. Tha amamokki matungni. Bembemdo ibom chagi workshop manakta cha hotel ama kana tawri. Aduga kunjoga tombiga so yumgi sorok mapalda cheng hawai thau thum yonaba grocery dukan ama tawnaba kana semgatle. Kunjona tombida. Bembemsu hotel se phamsano. Imungi su mateng chawni. Aikhoi anisu sidagi lakpa senduna angang mari sigi laik tambagi sen hunba ngamlani. Nganbado chahi pharamlani na. Mana Bangalore da changkhibada. Mana tawjaribasida amu yetpirurano. Handakti bembemse wakhan yam tana suhalai. Masase sen taninglakaba male. Phai kaino masagi bu tanjagera. Sengi sizinnapham khanglakpadune aikhoina pamlibase. Mana wakhal taradi magi sendo soksu sokpiroi. Ibom chagisu masagi workshop tagi sen marang kaini lakchari. Bembem gi hotel sidasu sen thadabiri. Haujikti awonba ama purakadaba male aigi wakhalda. Maraina pujaraklasane. Ching hawai laklabane. Dukanda thangjiminase. Hoi. Ai pot thamamgi sei. Mai mukta hapchilamkhige. Chokrido amukta pairo. Lama phangdre. Somdasu bembemdo masak matau phajabanina hotel na mi wate. Ichanso marakta hotel na thabak yawe. Laikai khulgi nupa ariba masam haudabasing nupi phangdabasing
ꯃꯄꯨꯟꯁꯤꯗ ꯇꯟ ꯆꯥꯗꯕꯁꯤꯡ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯦꯝꯕꯦꯝꯒꯤ ꯍꯣꯇꯦꯜꯗ ꯉꯥꯆꯥꯛ ꯆꯥꯕꯒꯨꯝ ꯆꯥꯔꯤ꯫ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯏꯆꯟꯕꯨ ꯂꯨꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ, ꯕꯦꯝꯕꯦꯝ ꯂꯨꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯦꯟ ꯇꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯕꯦꯝꯕꯦꯝꯗꯨ ꯃꯇꯣꯝꯇ ꯈꯜꯂꯤ, ꯑꯩꯕꯨ ꯍꯣꯇꯦꯜꯁꯤꯗ ꯆꯨꯔꯨꯞ ꯀ꯭ꯋꯥ ꯇꯂꯞ ꯊꯝꯖꯤꯜꯂꯁꯤꯔꯅꯦ, ꯐꯖꯅꯗꯤ ꯌꯣꯟꯅꯤꯁꯦ꯫ ꯅꯤꯁꯥ ꯆꯥꯗꯕꯁꯤꯡꯁꯨ ꯑꯩ ꯂꯨꯝꯕꯗ ꯀ꯭ꯋꯥꯀꯁꯦ ꯍꯦꯛꯇ ꯆꯥꯔꯛꯀꯗꯣꯏꯅꯤ, ꯆꯨꯔꯨꯞ ꯇꯂꯞꯀꯁꯦ ꯆꯥꯅꯤꯡꯗ ꯍꯩꯅꯈꯤꯗꯣꯏꯅꯤ꯫ ꯑꯩꯒꯤꯕꯨ ꯐꯕ ꯐꯠꯇꯕ ꯁꯦꯟ ꯇꯥꯜꯂꯒ ꯂꯣꯏꯔꯦ, ꯇꯥꯃꯣꯗ ꯍꯥꯏꯐꯦꯠ ꯍꯪꯒꯦ꯫ ꯏꯆꯟꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯟ ꯐꯦꯡꯕ, ꯇꯟ ꯇꯛꯄ, ꯕꯣꯔꯥ ꯍꯧꯕ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯅ ꯏꯆꯟꯗ ꯊꯕꯛ ꯇꯞꯄꯦ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯅ ꯉꯥꯡꯕꯤꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯕꯒꯤ ꯋꯥꯉꯥꯡ ꯍꯦꯛ ꯍꯦꯛ ꯁꯤꯖꯤꯟꯅꯕꯤ꯫ ꯏꯆꯜꯁꯨ ꯀꯤꯕꯗꯒꯤꯅꯤ ꯈꯪꯗꯦ, ꯃꯥꯟꯅꯕ ꯇꯟꯕꯒꯤꯅꯤ ꯈꯪꯗꯦ, ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯇꯧꯔꯒ ꯂꯩ꯫ ꯍꯣꯇꯦꯜꯗꯒꯤ ꯂꯥꯛꯄ ꯁꯦꯟꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯕꯅꯣ ꯍꯥꯏꯕ ꯏꯕꯣꯝꯆꯥꯅ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯅꯤ, ꯕꯦꯝꯕꯦꯝꯗꯨ ꯏꯕꯣꯝꯆꯥꯗ, ꯇꯥꯃꯣ, ꯀꯩꯗꯧꯔꯦ? ꯇꯥꯃꯣ, ꯍꯣꯇꯦꯜꯁꯦ ꯀ꯭ꯋꯥ ꯇꯂꯞ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯍꯣꯇꯦꯜ ꯐꯝꯕꯗ ꯀꯅꯥꯅ ꯀ꯭ꯋꯥ ꯇꯂꯞ ꯌꯣꯟꯅꯒꯦ? ꯌꯥꯝ ꯁꯤꯠꯇꯣꯏ ꯃꯥꯜꯂꯤ, ꯅꯠꯇ꯭ꯔꯒ ꯑꯩ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯅꯥꯀꯟꯗ ꯐꯝꯂꯒꯦ, ꯏꯆꯟꯅ ꯍꯣꯇꯦꯜꯁꯦ ꯁꯦꯟꯅꯖꯔꯁꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯇꯣꯝꯇꯅ ꯑꯃꯨꯛꯇ ꯁꯦꯟ ꯗꯕꯜ ꯇꯥꯟꯕ ꯌꯥꯔꯦ꯫ ꯏꯕꯣꯝꯆꯥꯗꯣ ꯕꯦꯝꯕꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯨꯔꯨꯞ ꯑꯃ ꯂꯧꯊꯣꯛꯂꯒ ꯕꯦꯝꯕꯦꯝꯗ, ꯇꯦꯕꯜꯗ ꯃꯩꯈꯦꯠꯇꯣ ꯑꯃꯨꯛꯇ ꯂꯥꯝꯃꯣ꯫ ꯏꯕꯣꯝꯆꯥꯗꯣ ꯆꯨꯔꯨꯞꯇꯨ ꯆꯤꯡꯂꯒ ꯕꯦꯝꯕꯦꯝꯗ, ꯑꯉꯥꯡꯁꯦ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ? 12 ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯁꯨ ꯀꯨꯏꯔꯝꯂꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯁꯦꯟꯗ ꯀꯥ ꯍꯦꯟꯅ ꯆꯣꯞꯁꯤꯟꯒꯅꯨ, ꯇꯥꯈ꯭ꯔꯤꯕ ꯗꯁꯥꯁꯤꯡꯗꯣ ꯈꯔ ꯅꯤꯡꯁꯤꯡꯉꯨ꯫ ꯕꯦꯝꯕꯦꯝꯗꯣ ꯋꯥ ꯃꯈꯥ ꯇꯥꯗꯦ, ꯇꯨꯃꯤꯟꯅ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯁꯨ ꯕꯦꯝꯕꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯨꯔꯨꯞꯇꯨ ꯊꯛꯍꯧꯔꯦ꯫ ꯃꯇꯝ ꯈꯔ ꯍꯣꯇꯦꯜ ꯐꯝꯂꯕ ꯃꯇꯨꯡꯗꯅꯤ ꯕꯦꯝꯕꯦꯝꯗꯣ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯨꯛ ꯏꯕꯣꯝꯆꯥꯒꯤ ꯅꯥꯀꯣꯡ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯕꯣꯝꯆꯥ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯏꯕꯣꯝꯆꯥꯅ ꯆꯥ ꯊꯛꯂꯒ ꯐꯝꯂꯤꯕꯗꯨ ꯕꯦꯝꯕꯦꯝꯒꯤ ꯍꯣꯇꯦꯜꯗꯅꯤ, ꯃꯈꯨꯠꯇꯨꯁꯨ ꯒꯥꯔꯤ ꯁꯦꯝꯂꯨꯕꯒꯤ ꯊꯥꯎꯊꯤ ꯉꯥꯛꯇ ꯇꯩꯔꯤ꯫ ꯑꯗꯨꯒ ꯊꯥꯎꯊꯤ ꯇꯩꯕ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯦ꯫ ꯕꯦꯝꯕꯦꯝꯅ ꯏꯕꯣꯝꯆꯥꯗ, ꯇꯥꯃꯣ, ꯀꯩꯗꯧꯔꯦ? ꯆꯥ ꯍꯩꯔꯛꯈꯣꯔꯥ? ꯇꯟꯗꯤ ꯌꯥꯔꯗ꯭ꯔꯥ? ꯌꯥꯔꯅꯤ, ꯑꯩ ꯇꯟ ꯆꯥꯗꯦ꯫ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯀꯣꯟ ꯐꯦꯡꯂꯤꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯨꯗꯅ, ꯑꯉꯥꯡꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ, ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯄꯥꯕ ꯐꯪꯂꯝꯂꯔꯣꯏ꯫ ꯕꯦꯝꯕꯦꯝꯗꯣ ꯏꯆꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ꯫ ꯕꯦꯝꯕꯦꯝꯒꯤ ꯃꯑꯣꯡꯗꯣ ꯏꯕꯣꯝꯆꯥꯁꯨ ꯎꯔꯤ꯫ ꯕꯦꯝꯕꯦꯝꯅ, ꯑꯌꯥꯝꯕ ꯀꯣꯟꯁꯨ ꯅꯠꯇꯕꯁꯤꯕꯨ, ꯑꯁꯤ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯪꯖꯈ꯭ꯔꯁꯅꯤ꯫ ꯏꯆꯟꯅ ꯕꯦꯝꯕꯦꯝꯗ, ꯏꯃꯥꯇꯣꯟ, ꯀꯣꯟ ꯐꯦꯡꯗꯨ ꯂꯩꯔꯤꯕ꯭ꯔꯣ? ꯏꯆꯟ, ꯀꯣꯟꯗꯣ ꯅꯃꯥꯇꯣꯟ ꯐꯦꯡꯖꯍꯧꯔꯁꯅꯤ, ꯅꯪ ꯆꯪꯉꯨ, ꯂꯥꯏꯔꯤꯛ ꯄꯥꯎꯔꯣ, 12 ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯝꯂꯔꯣꯏ꯫ ꯏꯆꯟꯗꯨ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯕꯦꯝꯕꯦꯝꯅ ꯁꯥꯎꯔꯞꯅ, ꯀꯔꯤꯅꯣ, ꯀꯣꯟꯁꯤꯡꯁꯤꯃꯗꯤ ꯂꯣꯏꯅ ꯐꯦꯡꯍꯜꯂꯨ ꯀꯩꯅꯣ, ꯑꯌꯥꯝꯕꯁꯨ ꯅꯠꯇ꯭ꯔꯦ, ꯑꯌꯨꯛꯁꯤꯗ ꯇꯥꯃꯣꯒꯤ ꯃꯔꯩꯗꯣ ꯃꯇꯥꯡ ꯆꯥꯗꯦ꯫ ꯏꯕꯣꯝꯆꯥꯗꯣ ꯕꯦꯝꯕꯦꯝꯗ ꯃꯃꯤꯠꯇꯨ ꯏ ꯆꯪꯈꯩ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯒ꯭ꯂꯥꯁꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯦ꯫ ꯏꯕꯣꯝꯆꯥꯒꯤꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯨꯅ ꯕꯦꯝꯕꯦꯝꯗ ꯍꯦꯛꯇ ꯊꯣꯝꯃꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯕꯃꯛꯇꯤ ꯊꯣꯝꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯕꯦꯝꯕꯦꯝꯒꯤ ꯃꯣꯕꯥꯏꯜꯗ ꯔꯤꯡ ꯑꯃ ꯂꯥꯛꯈꯤ꯫ ꯕꯦꯝꯕꯦꯝꯗꯣ ꯏꯕꯣꯝꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯔꯤꯡꯗꯨ ꯀꯛꯊꯠꯂꯦ꯫ ꯏꯕꯣꯝꯆꯥꯗꯣ ꯕꯦꯝꯕꯦꯝꯗ ꯈꯥꯔꯞꯅ ꯌꯦꯡꯂꯒ ꯆꯥꯗꯨ ꯊꯛꯏ꯫ ꯏꯕꯣꯝꯆꯥꯅ ꯏꯆꯜꯗ, ꯏꯆꯜ, ꯌꯨꯝꯗ ꯆꯪꯉꯨ, ꯑꯗꯨꯒ ꯅꯕꯣꯛꯇ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯉꯨ, ꯅꯄꯥ ꯆꯥꯛ ꯂꯥꯝꯃꯦ꯫ ꯍꯣꯏ, ꯑꯗꯣ ꯏꯟꯁꯥꯡꯗꯤ ꯄꯨꯁꯤꯟꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯄꯥꯕ꯫ ꯏꯆꯟꯗꯨ ꯆꯪꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯗꯣ ꯕꯦꯝꯕꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯋꯥꯔꯛꯁꯣꯞꯇ ꯆꯪꯂꯝꯗꯥꯏ ꯍꯥꯏꯔꯛꯏ, ꯍꯣꯇꯦꯜ ꯉꯟꯅ ꯂꯣꯜꯂꯨ, ꯅꯨꯃꯤꯠ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯕꯦꯝꯕꯦꯝꯗꯣ ꯏꯕꯣꯝꯆꯥꯗ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉ ꯂꯩꯍꯧꯏ꯫ ꯕꯦꯝꯕꯦꯝꯅ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯔꯤꯗꯨ
ꯏꯕꯣꯝꯆꯥꯒꯤ ꯅꯥꯀꯣꯡꯗ ꯌꯥꯝ ꯇꯣꯏꯅ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯕꯣꯝꯆꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯊꯕꯛ ꯁꯨꯕꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ꯫ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯀꯨꯟꯖꯣꯒ ꯇꯣꯝꯕꯤꯒꯗꯣ ꯏꯕꯣꯝꯆꯥꯒꯤ ꯑꯃꯨꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯥꯛ ꯌꯣꯠꯄ ꯌꯥꯅꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯗꯣ ꯗꯨꯀꯥꯟꯗ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯀꯨꯟꯖꯣꯁꯨ ꯄꯣꯠ ꯇꯝꯂꯦ꯫ ꯇꯣꯝꯕꯤꯅ ꯀꯨꯟꯖꯣꯗ "ꯅꯆꯥꯁꯦ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯃꯣꯏ ꯃꯄꯨ?" ꯀꯨꯟꯖꯣꯗ ꯋꯥ ꯉꯥꯡꯗꯦ꯫ "ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯑꯩ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ." "ꯑꯐꯕꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯅꯪꯅ ꯀꯧꯔꯨꯕ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯅꯣꯏ ꯑꯅꯤꯅ ꯁꯦꯟꯅꯧ ꯅꯆꯥꯅꯨꯄꯥꯗꯣ." "ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯀꯧꯔꯨꯔꯤꯕ? ꯃꯇꯣꯝ ꯂꯥꯛꯆꯕꯗꯣ?" "ꯅꯆꯥꯅꯨꯄꯥꯅ ꯌꯨ ꯊꯛꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯂꯕꯣ ꯍꯥ? ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯕꯅꯤꯅ ꯄꯥꯎ ꯂꯣꯏꯅ ꯇꯥꯏꯅꯦ, ꯈꯪꯉꯤꯅꯦ." "ꯑꯗꯣ ꯊꯣꯏꯅꯨꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯤꯔꯥ? ꯊꯣꯏꯅꯨꯅ ꯍꯥꯏꯔꯗꯤ ꯌꯨ ꯊꯛꯄꯁꯦ ꯈꯔ ꯐꯒꯗꯧꯕ ꯃꯥꯜꯂꯦ." "ꯀꯔꯤꯒꯤ ꯀꯧꯗꯣꯏꯕ? ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯅ ꯅꯆꯥꯅꯨꯄꯥꯅ ꯊꯣꯏꯅꯨ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯍꯥ? ꯍꯦꯛ ꯑꯋꯥꯕ ꯃꯇꯝꯗꯅ ꯀꯔꯤꯒꯤ ꯃꯤ ꯃꯆꯥꯗꯣ ꯆꯦꯟꯅꯍꯟꯒꯗꯧꯔꯤꯕ? ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯊꯣꯏꯅꯨꯗ ꯄꯜꯂꯤꯕꯗꯣ?" "ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯅꯆꯥꯅꯨꯄꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯒ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯅ?" "ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯊꯣꯛꯀꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯁꯨ ꯏꯃꯧ ꯅꯠꯇ꯭ꯔꯕꯒꯨꯝꯕꯅꯤ, ꯃꯤꯡ ꯈꯛꯇꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯌꯣꯜꯂꯒ ꯅꯆꯥꯅꯨꯄꯥ ꯂꯥꯌꯦꯡꯒꯗꯧꯔꯤꯕ? ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯣ ꯂꯨꯄꯥ ꯂꯥꯛ 30 ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯂꯧ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯁꯤꯡꯈꯤꯕꯗꯣ, ꯃꯗꯨ ꯐꯥꯎꯕ ꯁꯤꯡꯕ ꯂꯣꯏꯗꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯁꯤꯗꯩ ꯍꯦꯟꯕ ꯀꯌా ꯑꯃ ꯂꯩꯔꯝꯈꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ꯫ ꯁꯤ ꯐꯥꯎꯕ ꯊꯧꯕ ꯂꯥꯛꯈꯤꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ꯫ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯅꯆꯥꯅꯨꯄꯥꯒꯒꯤ ꯍꯥꯛꯇꯛꯇ ꯄꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯤꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ, ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤ, ꯏꯃꯨꯡꯗ ꯄꯜꯍꯩꯗꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯨꯄꯤ ꯀꯣꯏꯕꯗ ꯂꯝꯆꯠ ꯌꯦꯡꯗꯕꯒꯤꯅꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ꯫ ꯇꯣꯝꯕꯤ, ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯅ ꯂꯧꯖꯔꯛꯄ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯂꯨꯗꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯐꯪꯂꯤꯕꯁꯦ꯫ ꯑꯋꯥꯠꯄꯗꯤ ꯀꯔꯤꯁꯨ ꯂꯩꯈꯤꯗꯕ꯭ꯔꯥ ꯈꯜꯂꯤ ꯊꯣꯏꯅꯨꯗꯣ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯇꯤꯛ ꯍꯦꯟꯗꯅ ꯃꯥꯕꯨ ꯄꯥꯝꯈꯤꯗꯕꯅꯣ? ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯨ ꯅꯪꯁꯨ." "ꯄꯥꯝꯗꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ꯫ ꯏꯕꯨꯡꯉꯣꯅ ꯌꯥꯝꯅ ꯉꯟꯅ ꯅꯨꯄꯤ ꯊꯤꯔꯛꯄꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯥꯎꯈꯤꯕꯗꯣ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅꯁꯨ ꯏꯕꯨꯡꯉꯣꯗꯒꯤ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯍꯜꯂꯝꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯔꯩ ꯃꯔꯥ ꯆꯀ꯭ꯔꯤ ꯈꯔ ꯇꯧꯅꯈꯤꯕꯒꯤ ꯋꯥꯗꯨ ꯈꯛꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯛ ꯍꯛꯅ ꯋꯥꯈꯜ ꯊꯦꯟꯕ ꯃꯃꯥ ꯃꯄꯥꯗꯤ ꯑꯣꯏꯔꯝꯂꯣꯏꯗ." "ꯐꯔꯦ, ꯑꯩ ꯄꯨꯛ ꯌꯥꯝ ꯁꯧꯒꯠꯂꯦ꯫ ꯇꯣꯝꯕꯤ, ꯋꯥꯈꯜꯁꯦ ꯑꯃꯨꯛꯇ ꯏꯪꯅꯕ ꯇꯧꯒꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯑꯝꯃꯕ꯭ꯔꯥ?" "ꯈꯪꯗꯦ, ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯁꯨ." ꯅꯨꯃꯤꯗꯥꯡꯅꯤ ꯏꯕꯣꯝꯆꯥꯅ ꯌꯨ ꯉꯥꯎꯔꯒ ꯕꯦꯝꯕꯦꯝ ꯐꯨꯕꯗꯣ꯫ "ꯍꯦ, ꯅꯔꯝꯆꯠꯇꯣ ꯆꯨꯝꯊꯣꯛꯎꯅꯦ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯌꯣꯟꯅꯕ꯭ꯔꯣ ꯍꯥ? ꯅꯃꯥꯏꯗꯣ ꯊꯥꯡꯒꯠꯂꯣ, ꯈꯥꯛ ꯁꯤꯆꯤꯟꯒꯦ, ꯅꯃꯥꯏꯗꯨꯗ ꯑꯣꯠꯁꯤꯟꯒꯦ꯫ ꯅꯪꯅ ꯑꯩꯁꯦ ꯀꯌꯥꯔꯛ ꯂꯩꯀꯥꯏꯗ ꯌꯣꯟꯗꯣꯏꯅꯣ? ꯁꯤꯈ꯭ꯔꯣꯅꯦ ꯅꯪ." ꯕꯦꯝꯕꯦꯝꯁꯨ ꯃꯆꯤꯟꯗꯣ ꯂꯦꯞꯇꯅ ꯈꯨꯝꯃꯤ꯫ "ꯁꯤꯗꯣꯏꯁꯦ ꯑꯩ ꯅꯠꯇꯦ, ꯇꯥꯃꯣꯅꯤ꯫ ꯌꯥꯝꯅ ꯂꯨꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯨ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯔꯁꯨ ꯈꯨꯠ ꯍꯜꯂꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ." ꯏꯕꯣꯝꯆꯥꯅ ꯕꯦꯝꯕꯦꯝꯗ ꯈꯨꯄꯥꯛꯅ ꯐꯥꯛ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ꯫ ꯕꯦꯝꯕꯦꯝꯁꯨ ꯏꯕꯣꯝꯆꯥꯗ ꯃꯈꯨꯠ ꯍꯜꯂꯤ꯫ ꯃꯈꯨꯠ ꯍꯜꯂꯛꯄꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯕꯦꯝꯕꯦꯝꯗꯣ ꯏꯕꯣꯝꯆꯥꯅ ꯐꯖꯅ ꯐꯨꯈ꯭ꯔꯦ꯫ ꯑꯌꯨꯛꯅꯤ ꯏꯕꯣꯝꯆꯥꯗꯣ ꯃꯥꯒꯤ ꯋꯥꯛꯁꯣꯞꯀꯤ ꯁꯣ ꯊꯤꯔꯤ꯫ ꯁꯥꯎꯕꯁꯨ ꯍꯟꯗꯕ ꯃꯥꯜꯂꯦ꯫ ꯏꯕꯣꯝꯆꯥꯅ ꯕꯦꯝꯕꯦꯝꯗ "ꯕꯦꯝꯕꯦꯝ, ꯇꯥꯕ꯭ꯔꯣ? ꯕꯦꯝꯕꯦꯝ." ꯕꯦꯝꯕꯦꯝ ꯈꯨꯝꯗꯦ꯫ "ꯑꯩꯒꯤ ꯋꯥꯛꯁꯣꯞꯀꯤ ꯁꯣ ꯎꯕ꯭ꯔꯣ? ꯕꯦꯝꯕꯦꯝ." ꯕꯦꯝꯕꯦꯝꯅ ꯈꯨꯝꯅꯤꯡꯗꯅ "ꯎꯗꯦ." "ꯅꯪꯒꯤ ꯍꯣꯇꯦꯜꯗꯒꯤ ꯂꯥꯛꯄ ꯁꯦꯟꯁꯤꯡꯗꯨꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯕ?
ꯑꯗꯨ ꯍꯪꯂꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅ ꯇꯥꯃꯣ? ꯍꯩ, ꯍꯣꯇꯦꯜ ꯐꯝꯕꯒꯤ ꯁꯦꯟꯗꯣ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯅ ꯄꯤꯔꯛꯄ ꯅꯠꯇꯦꯅꯦ? ꯅꯪꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯊꯥꯗꯔꯛꯄ ꯅꯠꯇꯦꯅꯦ? ꯐꯣꯟꯒꯁꯦ ꯑꯇꯥꯡ-ꯑꯇꯥꯡꯕ ꯄꯥꯏꯔꯗꯅ ꯅꯆꯥꯅ ꯀꯔꯤ ꯁꯦꯠꯂꯤ, ꯀꯔꯤ ꯏꯜꯂꯤ ꯅꯣꯡꯃꯇꯁꯨ ꯎꯁꯤꯟꯗꯕ. ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯧꯔꯝꯂꯅꯤꯅꯦ ꯅꯪꯗꯤ. ꯂꯝꯗ ꯄꯣꯛꯀꯗꯕ ꯁꯥꯅꯤꯅꯦ ꯅꯪꯁꯦ. ꯕꯦꯝꯕꯦꯝꯗꯣ ꯈꯨꯝꯗꯦ. ꯇꯟꯖꯥꯗꯨꯗ ꯕꯦꯝꯕꯦꯝꯒꯤ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯏꯕꯣꯝꯆꯥꯅ ꯇꯥꯏ. ꯕꯦꯝꯕꯦꯝꯅ ꯃꯣꯕꯥꯏꯜꯗꯨ ꯃꯣꯟ ꯃꯈꯥꯗ ꯏꯟꯁꯤꯟꯈꯤ. ꯏꯕꯣꯝꯆꯥꯗꯣ ꯐꯤ ꯁꯦꯠꯅ ꯕꯦꯝꯕꯦꯝꯗ, "ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯒꯅꯨ." ꯅꯨꯃꯤꯗꯥꯡꯅꯤ. ꯏꯕꯣꯝꯆꯥꯗꯣ ꯊꯣꯏꯕꯒ ꯄꯤꯛꯇ꯭ꯔꯨꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯤ. ꯏꯆꯟꯁꯨ ꯆꯥꯛ ꯊꯣꯡꯂꯤ. ꯏꯕꯣꯝꯆꯥꯅ ꯏꯆꯜꯗ, "ꯏꯕꯦꯝꯃ, ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯎꯀꯣ. ꯅꯌꯥꯝꯕꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁ꯭ꯀꯨꯜꯗ ꯃꯀꯣꯛꯇ ꯊꯣꯡꯂꯒ ꯂꯥꯛꯄꯅꯤ. 10 ꯑꯦꯛꯖꯥꯝꯗꯁꯨ ꯁ꯭ꯀꯨꯜꯒꯤ ꯈ꯭ꯋꯥꯏ ꯃꯀꯣꯛꯇ ꯂꯥꯛꯄꯒꯤ 11-12 ꯐꯥꯎꯕ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯈ꯭ꯔꯤꯕꯅꯤ." "ꯍꯣꯏ, ꯑꯩ ꯆꯥꯛ ꯆꯥꯔꯒ ꯄꯥꯔꯒꯦ ꯄꯥꯕ." "ꯅꯃꯥꯗꯤ?" ꯏꯆꯟꯗꯨ ꯈꯨꯝꯂꯛꯇꯦ. ꯕꯦꯝꯕꯦꯝꯗꯣ ꯂꯩꯔꯝꯗ꯭ꯔꯦ. ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯕ ꯃꯥꯜꯂꯦ. ꯃꯄꯥꯝꯗꯅ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯈ꯭ꯔꯦ, ꯅꯨꯄꯥ ꯀꯣꯏꯅꯈ꯭ꯔꯦ. ꯕꯦꯝꯕꯦꯝꯗꯣ ꯃꯆꯥ ꯅꯨꯡꯁꯤꯕ, ꯃꯌꯨꯝ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯀꯞꯇꯅ ꯋꯥꯔꯤ ꯁꯥꯔꯤ. ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥ 3-4ꯗꯨꯁꯨ ꯕꯦꯝꯕꯦꯝꯒꯤ ꯋꯥꯔꯤꯗ ꯂꯐꯣꯏ ꯍꯩꯅꯧ ꯃꯨꯟꯕꯒꯨꯝ ꯃꯨꯜꯂꯒ ꯀꯦꯜꯂꯤ. ꯃꯇꯝꯗꯨ ꯊꯣꯏꯅꯨꯁꯨ ꯂꯥꯌꯦꯡꯕꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯈꯔ ꯐꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ. ꯁꯣꯝꯗꯅ ꯏꯕꯣꯝꯆꯥꯗꯣ ꯍꯥꯟꯅꯗꯒꯤ ꯌꯨ ꯊꯛꯄꯒꯤ ꯆꯥꯡ ꯍꯦꯟꯖꯤꯜꯂꯛꯏ. ꯊꯥ 2ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯕꯦꯝꯕꯦꯝꯗꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯝꯃꯤ. ꯏꯕꯣꯝꯆꯥꯗꯣ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯨꯅ ꯃꯥꯒꯤ ꯑꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯨꯠ ꯈꯠꯂꯒ ꯀꯧꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ. ꯏꯕꯣꯝꯆꯥꯗꯣ ꯊꯥ 6-7 ꯌꯨ ꯊꯛꯂꯝꯂꯒ ꯃꯇꯝ ꯈꯔ ꯅꯥꯔꯝꯂꯒ ꯂꯩꯈꯤꯗ꯭ꯔꯦ. ꯏꯕꯣꯝꯆꯥꯅ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯁꯨ 2020ꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯅꯤ. ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯉꯥꯟꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯕꯗꯣ ꯃꯄꯥ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯄꯥꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯅꯪꯅꯕ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯊꯣꯛꯆꯔꯛꯄꯗꯨꯁꯨ ꯂꯩꯀꯥꯏ ꯈꯨꯟꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯍꯟꯕꯤꯗ꯭ꯔꯦ. ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯌꯨꯝ ꯑꯃꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯁꯤꯜꯂꯒ ꯑꯃꯨꯛ ꯊꯝꯕꯤꯈ꯭ꯔꯦ. ꯉꯥꯟꯕꯗꯣ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯪꯂꯣꯝꯗ ꯄꯨꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯦ. ꯏꯆꯟꯗꯨ ꯏꯕꯣꯝꯆꯥ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯨꯈꯠꯈ꯭ꯔꯦ. ꯏꯆꯜꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯔꯤꯞ ꯌꯥꯟꯗꯅ ꯑꯃꯨꯛ ꯂꯥꯛꯅꯔꯤ. ꯑꯣꯟꯊꯣꯛꯄꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨꯅꯤ. ꯃꯆꯤꯟ ꯃꯅꯥꯎ 4ꯒꯤ ꯂꯥꯏꯕꯛꯇ ꯁꯥꯟꯅꯕꯤꯔꯝꯂꯤꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩ. ꯏꯕꯣꯝꯆꯥꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯅꯨꯗꯨ ꯏꯕꯣꯝꯆꯥꯒꯤ ꯐꯣꯇꯣꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ. ꯃꯅꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯆꯪꯗꯦ. ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯁꯨꯞꯅꯇꯒꯤ ꯏꯕꯣꯝꯆꯥꯒꯤ ꯐꯣꯇꯣꯗꯅꯤ. ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯥꯔꯤꯕꯗꯨ ꯁꯨꯞꯅꯇꯒꯤ ꯏꯕꯣꯝꯆꯥꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ. ꯏꯜꯂꯤꯕ ꯐꯤꯉꯧ ꯑꯗꯨꯗꯤ ꯊꯣꯏꯅꯨꯒꯤ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ. ꯏꯆꯜꯁꯨ ꯃꯄꯥꯒꯤ ꯐꯣꯇꯣꯗ ꯌꯦꯡꯂꯒ ꯀꯞꯂꯤ. ꯉꯥꯟꯕꯁꯨ ꯃꯄꯥꯒꯤ ꯁꯣꯔꯥꯠꯀꯤ ꯄꯨꯡꯖꯥꯟ ꯊꯤꯟꯕꯒꯤ ꯃꯈꯣꯟꯗꯨ ꯇꯥꯔꯒ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤ ꯑꯄꯤꯛꯄ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯍꯤꯛ ꯀꯞꯂꯤ. ꯑꯋꯥꯕꯅ ꯃꯅꯪꯒꯟꯗ ꯄꯣꯔꯒ ꯆꯥꯎꯔꯛꯄ ꯃꯆꯤꯟ ꯃꯅꯥꯎ 3, ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯄꯣꯛꯂꯝꯕ ꯏꯆꯟꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯤꯛꯇ꯭ꯔꯨꯒ ꯊꯥꯔꯒ ꯃꯈꯣꯏ 4. ꯉꯁꯤꯗꯤ ꯃꯣꯏ 4ꯒꯤ ꯃꯃꯥ ꯃꯄꯥ ꯁꯛꯍꯧꯔꯕ ꯃꯥꯆꯧꯕꯤ ꯑꯃꯗꯤ ꯕꯥꯆꯧ 2ꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯑꯣꯏꯍꯟꯈ꯭ꯔꯦ. ꯅꯤꯡꯁꯤꯡꯕꯗ ꯐꯖꯔꯒꯗꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ.